Mahiroi amana sangdaba yadraba mahaki laik tambagi certificate lawthokpa lakpada cha thakpagi paisa piu haina haibagi mahuta laiba lawba laiba certificate to athuba matamna loisalaga pibibe mahuta cha thakpagi paisa hana pigo haibagi wari watai sanaba social media da viral oirakpa si yamna laibak thibani amade sarkar gi karmasari amana laiba mahiroi amada cha thaksen piramo haibase ojaya masi yamna fajadaba amadi thabak tawriba Maya musu mixture Tihan by Dunoza, Masi Matana Kari Motambini as a Sarkari Karmasari Yamana, Mahiro Yamada Sataxian Piu Haibugi, Wahisi, Masi Matana, Ozagi, Amatambuza. Han Muktada notice window television gave analysis, news analysis, being Taviri Punamapu, Puno, Krumzari. Live issues say Masi Kosem Kaktegi, Bosem Kaktegi, Wanateda. Live issues the whole. Manipur ki khoi ki psyche da sangraba khoi general mentality ni haitare ko masi general mentality ni masi whole office puna maktagi mafam khudi maktagi khoi hongdok ti bhaw masi ki general mentality se masi sense tau tri bhaw khoi society se degenerate tarok panatana khoi ki forward manglom na sanction ba haitare ko adudi khoi masi koi si khonget pham phangdana puthara iba khunai gi khongset amane ba koi ji ko aduna khoi gi adi tangai padana khunai ma sina kakhat ki haitaraga di magi inkhalna ba khonget pham am di yobu darka leitana ko akan ba haitare adu da nialaga inkhalaka doine ba adu inkhat padu bu yowdana ba inkhat pham du gi khonget pham du yowdri ba puthar ta yada puthara ibane ba ko adu gi symptom amani general mentality haitare ko adu aseng badi ko sengum bo sengum haibasidi directly yamna khoi students singi kanoga mari leinaba yamna mafam amane ko class 10 12 haibasi aduki mate hojikti ani si amalgamation tawrani haibagi kano masu leirabane ko board and ko semani si amatang oina leirani kholane na do mayam yengbiyo adum thengnaram gani angang singi name change tawba certificate semdokpa aran bada kaidobada adu tongam da magi madu si nanaba institutionalized tawraga madugi mi lei kharabane ba moida not only she kano do nate khoi akoi sa the personal experience thengna gare kaidoruni singang na rudana ko not only she katana te treasury da pension phangaba mi singi pension tanabada lupa kya sangi pesa maji institutionalized tawraga leiraba dong leirabane ba pwd da secretariat ta file tanabagi ama tawnabagi masi pura puri akoi da institution amoi leibadona akoi gi kaya tare Satakchen Piram Haibagi Monga Satakchen Piram Nati Satakchen Piram du Karu Pari any file amatanabagi any movement amatanabagi Karatobagi pura institutionalized Tobugi Monga mi Karasida Natragadi Hui mi Karasida Peshapira some Naga pension Pangin Kalone pension Zi Pangno Honabada Lupalising Hundratingi Marputingi Lam Tingena Adugi Tongana Sien I came out with the Sien never me lake never Secretary the Pilam Tanon the meek Tongana Kandoga Mana Sielagadi Lupa Suklo and me lake never I think is a Quasem the Zoo Bosem the Zoo certificate Amana Tragana Hui Ming Siens the Boko Pocket Wishida me Amagi some I mean Iram Lamene, Lalamene, Madu Sienaba, Nasagi, Tongan Bakaidoga, me and Malupalising Mangala with Tarala with Lake Ravanebo. Pura Puri Chumna Dugi Sata Munatili with him, Genbi, Midugi, institutionalized Torga, later Badona, Huigi, open secret. Purapuri go men recognized of the Ibadan Araba, mean to them to later, but Dugi. Laybak never lady Willam Siko. Aduna Sidaka Sata, Mukola Moduada, Hibisity, Toina Luna, loaded, Mercy Akogi, people general mentality in a Dumlawiko, Akogi, Konashini, Hingi Harava, Kakaki Haragadi, Sigi share, whole comprehensive among the Manipuri Ladyba, people couldn't make mentality the general mentality the Hari, Masigi perception there. Masi lok thokpa masangi adugi maram nane adu yawbudu na maram oiregane akoina khalak pada MLA bo yawna minister bo yawna punamak takai de ising se sen reaction amane ba akoina heta sumne heta aduna personalize wante tomba sawa tom heri dugi wana te bo ko gi society gi leriba general mentality si da haiba pose indoctrinate tawraga penetrate tawra yawgre ba yawbudu na maram kana bole ke tolo ko mi da ma pesa kya paire adi mai kari asset kya am leire Later, Akogi Toleba Mishina,
ꯂꯩꯕꯥꯛꯁꯤꯒꯤ ꯂꯣ ꯁꯦꯝꯃꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡꯁꯤ ꯑꯐꯕ ꯃꯥꯏꯀꯩ ꯑꯃꯗ ꯄꯨꯒꯗꯕꯅꯤ ꯃꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯜꯂꯤꯅꯤꯀꯣ ꯍꯥꯏꯅ ꯈꯟꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯃꯤꯍꯨꯠ ꯈꯜꯂꯒ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛꯀꯤ ꯁꯦꯟꯁꯤꯡ ꯌꯥꯔꯤꯉꯩ ꯇꯥꯜꯍꯜꯂꯒ ꯍꯨꯔꯥꯜꯂꯒ ꯍꯥꯏꯔꯤꯕꯗꯨ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯗꯤ through institution nataba through personal oy mong the mongon da hayuraga logani have feudal mentality do adu kokta begine ba khoji akoina society sida lei ba sarang na ba chaos me am thu ise ko kanan togodam no kaidogodam have mayam hapta na dri se sigi posini maram aduna aikoi da nari ba leina se tai nate hairi ba hojiki leri ba akoigi yamna corrupted oiraba mindset ama general mentality ama akoigi people da hoji establish tawraga leiri se masi ai isana emancipate tawraga lokthokpa natana ko akoi kaisu atopu pai leiroi sigumbadi masa masuni yam tholakini sideda officer amani security amani kanuna tawre khole patient kanu ka suspend tawre adu tawre hedo adu di magi normal procedure gi wane ba luri di akoigi people gi psyche ri yawi ba general indoctrinate tawraga leiri ba penetrate tawraga leiri ba general mentality do madu hana khoi understand tawum change natraga di society se yamna khoigi kenu amada